Online Manipurgi ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. Hand grenade thamlamle ngarang numidang pung 4:30 rom tabada Imphal West District ki Singjang Mei Police Station gi manung chanba kakwa huidrom lekai da leiba hana agri officer oiramba mioi amagi yumgi mamangda 36 HE hand grenade ama sakhang daba singna thamlamle haidi hand grenade adu numidang pung 10:30 rom tabada BDS team na Laukhatlaga Singjang Mei Police Station ki custody da thamkre haidi nakalamarom da Manipur Police na tongan mafam dagi aina thingkraba lalolub ahum gi kadar mari phagapang ngamkre haidi BJP ki spokesperson ki mathakta party na action laudrabadi BJP oidaba ngangba party ni laugani Congress Chief Minister N Birena Article 355 Manipur da chatnaba laite haina phongdokhiba laina BJP ki spokesperson na Article 355 Manipur da chatnai haina phongdokliba si spokesperson na sigi mathakta BJP Manipur Pradesh na action laukhatrabadi miyam bulana lamjing bagidamak MPCC ki legal cell na thabak paikhalakani haina Manipur Pradesh Congress Committee ki maikai dagi phongdorakli loinana BJP asi oidaba ngangba party ne haina laugani haina su thamlakdi ngasi BT road ta laiba Congress bhavan da pangthokpa pawgi mifam amada MPCC ki working president KS Debabarta na hai BJP Manipur Pradesh ki wanganglon anina ngarang phongdokhiba wafam adu soikhre lankre haina amuk hana press briefing tawduna miyamda sengdofam thoi India ki president na fawba thagat wai phongdokhiba MP Akoijam Bimol ki parliament speech ta BJP Manipur Pradesh ki spokesperson Mayang Langbam Suresh Kumar na ona tainaba Lokhatpa yadaba wafam phongdoktuna miyambu lana lamjingbagi thabak chathariba condemn tawi makhoigi mathakta action lokhatrabadi BJP party si oidaba ngangba party ne haina laugani Deba Bardana makha taraduna hai khul ngakpa singi damak makhoigi tungi punsida legal gi oiba hiramda afa apuna chingba chatharakpa yabagi thazaba lai haiba wafam thamladuna akhanaba law ama semduna makhoigi punsi ngakpi senbigadabani haina Assembly के House की floor da Deputy CLP leader K Ranjit na supungning chingsin ki balai krabani hiramasiga mari lenana MP Akoijam Bimol ki parliament speech adubulana atra handok na ba hona ki balai bakthi bani phongdoki mahangna makha darduna presidential speech aduna lamda masida mioi listing humfudra hena lanjanari ba wana Taraba Singh asigidamak handak parliament finance minister na puthoki ba union budget aduda compensation gi wafam yaraktriba asigi matangda wafam thamki adubu ngasimak khulngakpa sing faba punba torokpa matamda chief minister na lawriba thodang amadi fireb asi karino haiba miyamna chamamnariba loinana athubada matamda oida padaba wafam phongdokhiba wafam sing adugi matangda BJP spokesperson gi mathakda party asina action lokhatpam thoi natrabadi BJP Manipur Pradesh asi party asigi wangangloi na oida padaba mathong hoktaba wafam phongdokpada Sogatpa party ama oina laugani phongdokhi nahan 03 February 2025 military junta amadi KNA Myanmar tamu manungda nomai kamna bada sikiba KUKISINGI manungda kangpokpi dagi ani aduga Churchanpur dagi ahum masak maming khangba ngarang ngamkhrei yumthong khuding na lupa chani khainei asiba imungi mateng pangnana ba landami sibagi pawasi thoidongna anawa paw oidre normal paw sum oisilakle numit tarani gi manmangda kitchen state training tawnana ba anawa kuki youth Chamri Kangpokpi dagi amadi Churchanpur dagi Chamri chamanga rom nauna thakre war training tawdaba kuki family leitre Nexalite ki type ta atai matamda normal people sarga lan matamda loinamak lanmi oina namba program ni kuki ki volunteer singi arm training amadi maintenance ki kharsa India government na puthokpi ba aduga maitei gi na mafam da combing operation tawraga fagatpagi thabak tori India government na prisoner lakh 1.5 taina 2 chanba jail ama sadragadi maitei thampham jail space lairoidori GOI amadi KUKISINGI plan asi karino gyantau siguma pawasi di maitei politician sing taning dabana nakong I taramani sarkar thugaiba sarkar semba election tawbana tana makhoi karim changde local media singsu rajniti pawni hairadi si na khangdaba makhai bapna sagatana paw fongi